ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯔꯣ ꯍꯥꯏꯕꯗꯣ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯄꯣꯔꯛꯑꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯁꯤꯁꯦ ꯁꯤꯅ ꯔꯧ ꯊꯣꯡꯕꯅꯦꯕꯀꯣ ꯑꯩꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯡꯕ ꯅꯠꯇꯦ ꯑꯩꯅ ꯔꯧ ꯑꯊꯣꯡꯕ ꯑꯣꯏꯅ ꯂꯩꯔꯛꯄꯅꯦ ꯉꯥꯔꯧ ꯑꯣꯏꯅ ꯕꯥꯅ ꯑꯗꯨꯗꯨꯒ ꯁꯤꯗꯅ ꯁꯣꯏꯕꯨꯝꯒ ꯉꯥ ꯃꯀꯣꯛꯀ ꯑꯗꯨꯒ ꯃꯔꯨꯝꯒ ꯇꯧꯔꯒ ꯊꯣꯡꯕꯗꯣ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯑꯗꯨꯁꯤꯅ ꯔꯧ ꯑꯇꯥꯎꯕ ꯂꯩꯔꯦ ꯀꯣꯠꯅꯕ ꯂꯩꯔꯦ ꯆꯥꯔꯛꯑꯒꯦ ꯑꯆꯝꯕ ꯃꯊꯦꯜꯅꯤ ꯑꯆꯝꯕ ꯃꯊꯦꯜꯗ ꯉꯥ ꯊꯣꯡꯕ ꯀꯩꯀꯥꯅ ꯉꯥꯔꯧ ꯑꯣꯏꯕ ꯆꯥꯔꯛꯑꯒꯦ ꯍꯥꯎꯗꯣꯏꯅꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯣ ꯉꯁꯤꯗꯤ ꯂꯣꯛꯂꯩꯒ ꯍꯥꯞꯄꯅꯤ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯦ ꯉꯥ ꯉꯧꯕꯁꯦ ꯌꯥꯏꯔꯒ ꯊꯝꯕ ꯉꯥꯗꯨꯗꯩ ꯉꯧꯕꯅꯤꯀꯣ ꯏꯃꯥꯅ ꯉꯧꯕꯅꯦꯕ ꯑꯗꯣ ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯒ ꯉꯥ ꯉꯧꯕ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯐꯖꯗꯦꯗꯅ ꯑꯗꯨꯗꯨꯒꯤ ꯑꯁꯤ ꯑꯣꯏꯅ ꯍꯥꯄꯛꯄꯅꯦ ꯉꯥ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯇꯣꯠꯂꯒ ꯇꯦꯁ ꯇꯧꯔꯒꯦ ꯉꯥ ꯊꯣꯡꯕꯗꯨꯁꯨ ꯍꯥꯎꯋꯦ ꯕꯥꯃꯣꯟꯒꯤ ꯗꯨꯀꯥꯟꯗꯒꯤꯅꯦꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯈꯥꯉꯦꯝꯄꯜꯂꯤꯒꯤꯗ ꯑꯩꯒꯤ ꯌꯥꯒꯤ ꯆꯥꯛꯁꯪꯅ ꯂꯩꯕꯗꯣ ꯖꯀ꯭ꯂꯥꯕꯟꯗꯒꯤꯗ ꯑꯗꯩ ꯂꯩꯔꯛꯄꯅꯦ ꯅꯨꯡꯁꯤꯊꯣꯏ ꯏꯕꯥꯅꯤ ꯂꯩꯔꯛꯄꯅꯦ ꯂꯩꯃꯤꯟꯅꯧꯁꯦꯅ ꯃꯥ ꯆꯥꯕ ꯌꯥꯎꯗ꯭ꯔꯒꯁꯨ ꯂꯩꯕꯐꯧꯇꯤ ꯆꯠꯃꯤꯟꯅꯔꯨꯁꯦꯅ ꯑꯩꯅ
ꯁꯣꯏꯕꯨꯝꯒ ꯉꯥ ꯃꯔꯨꯝ ꯃꯀꯣꯛꯀ ꯀꯩ ꯊꯣꯡꯕꯁꯦ ꯁꯤꯃꯨꯛ ꯇꯦꯁ ꯇꯧꯔꯒꯦ 이런 맛을 막 한더라가 수분과 가마는 거 통해서 하와. ꯑꯔꯣꯏꯕ ꯀꯣꯠꯅꯕ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯍꯪꯒꯥꯝ ꯃꯇꯣꯟ ꯍꯋꯥꯏ ꯃꯇꯣꯟ ꯍꯧꯔꯤꯉꯩꯗ ꯍꯦꯛꯇ ꯀꯣꯠꯄ ꯌꯥꯕ ꯀꯣꯠꯍꯧꯔꯒꯦꯅ ꯀꯣꯠꯂꯕꯅꯦ
ꯉꯁꯤꯒꯤ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯟꯕꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯁꯣꯏꯕꯨꯝꯒ ꯉꯥ ꯃꯔꯨꯝꯒ ꯊꯣꯡꯕꯁꯨ ꯍꯥꯎꯔꯦ ꯃꯇꯨꯡꯗꯁꯨ ꯑꯍꯥꯎꯕ ꯃꯊꯦꯜ ꯃꯈꯜ ꯃꯈꯜ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ